Angka hotpagi process sida akoina lan ba yawbase sisu angka do tammini hab angka je holi khudingi sum landragadi kamai hotpada lali je khangaroi aduna angka hotpada aranba yaorakpase learning process ni maths da si ya maru oyen khali smai holagadi lan gi bani ko ka haibase examination da dingjang ka doine adagi mit thakta naba kamai tawgadagi habada mamang da hot ki step singje hangal hangal sum yengbi sina exam gi nati ko yum da kaida tawbada aduna maths mit thak pai je kok ta thun hotraga khunni hogdaba gumba adagi kok ta ma khanba khunne kaino ma ibu gumba aduna mi gi che check to bi gi tap ta hangal hangal check to sima phai aduga maths tadi hotpada lan ba yawi se si ya pharabani kaida lali haibase khangowine aduna angka hotpada lanjasanu lalaga mathang landanaba anjana hot ka doini adigi mit thaktanaba angala yeng basima mathok ta haibasima thamjage. Thank you very much.